Imphal Jiri Lambi Sembagi Lupa Crore Chamri Pirakrabagi Matung Inna Megi Anishiba Chayol Fawbada Lambi Asi Chatnaba Yaba Mongda Semba Loiragani Lambi Asi BRO na Makata na Paigadra Natraga Stat PWD na Paigadra Haibadu April Kun Fawbada Kanglagani Haina Works Minister CH Biswajit na Fongdokre Ngasi Okram Chutekta Pangtokpa Thoram Amada Paumi Singa Unabada Wafam Asi Fongdokhibani Imphal Jiri Lambi Khaktanatana State Singda Paunariba National Highway Sing Amasung State Manungi Lambi Sing Quality Laina Matam Chana Loisinaba Tha Sigi Tang Kunda Santa the report Pikatuna Tabak Honaba Thorang Loire Masigi Dama Kari Karamba Fun Laibano Haiba Santa the Kangankre Mamangi Government Tabak Sing Yangsin Badagi Quality Maintain Nakpigani Mamangi Government Tabak Yangsin Bidabadagi Quality Maintain Tokidabadu Government Asina Oina Government Asigi Oinadi Leheloi Hairi more than 400 crore mathakta involved orga 4 laning ana lakadori project amani aduga maraksdana ekoi leriba ekoi restoration work haidana ekoi traffic wardi oiba ekoi leriba punamang singje ekoi gari chathok chachin yana bagi damukta ekoi april bawki manungda tawnaba haidana ekoina phase ahum thoi har kana thabuk suba loigre may first week second week bawdadi ekoina truck sing phajana ekoi chatpa yana bagi piyamda praja miyam da sinagani haiba अकोई अयामनदी अकोई बिहार द पीगनी पीरो हैबसी इंडिया गवर्नमेंट की पॉलिसी नि तबदबु अकोइना मकोइना तौरकांदा कोई क्वालिटी लेरक्ता बखलंबी खुदिमक्सी सेमी खुदिंगे दुम कायरगा लेबिसिना मरम वरगा अकोई स्टेट ना पासिंगबगी इंटेंशन दे खुद लेजे Mamangi Government Nurse Yauna Medical Department ki thabak loknaba hotnaramba sing niyom kaiba yauram labadi kakthatkani niyom chumna taramba sing haidoknaba thorang tore haina Health and Family Welfare ge Minister L Jentakumar na fongdokre wafam asi ngasi ISTV News ka akhana na unaba amada mahakna fongdokhibani Jentakumar na haikibada ana layengi fibam phagatnaba government asina akanba mongda thabak paikhatli Chahi kyagi mamangdagi sale amadi matam changna mapalamda chatnaramba cancer lainagi matangda miyamgi awaba koknaba Jenimsta Cancer Hospital athubada hangdoklagani Mental disorders singi hospital amasung lingnaba sarkar asina warep laure chingi manung hanjinba mafam singda khudakki oiba khudong chadaba thokpada sijinnanaba matamga chunaba khutsu khulai yawba helicopter ambulance thamnaba hayeng mahak masa Manipurgi governor unaduna wari saragani Sarkar gi oinadi cabinet na ayaba piba laikre Masigi matungda Union Health Minister unaduna ayaba lauraga thabak oina pangthoklagani district singda lairiba health center sing 24/7 mathok tohanaba darkar leiba staff logani haibaga loinana mamangda nurse yauna staff kaya lounaba honarambagi matangda wafam kaya fongdokhi kogi madu amungan kogi review tawraga madu amungan hanba halama adum lai adum madu koina yam thuna tawda makal poni adu ko khabu yawi jamu sing ya quite hopeful ran ba ti to yawrum mai ran adiyam ta gi ya gi thun taw ken in case yawrum ba dar ba amus election ko kan to nanjindaram ba dar ba du ta gi as per rules as per law madu niyom ya de pot ba dar ga di naturally madu review to bi ya tang la de the madu bi ka ga discussion ya to be man niyom ayom lai ni na su niyom ga bi ya de banda Hauzik Lairiba Chungchinaba government asi kuina chatloi kari thokani khanbada lengak pasing ahing tumba yaram loi haina hanagi deputy chief minister Gaikhangam na fongdokre ngasi Congress Bhavan da pangthokiba National Students of India Manipur state ki nifu taret suba mapok numitak mari leinana pangthokiba thoram wafam asi phongdokibani thoram adu da hanagi minister Govindas Konthaujam amasung luchingba kayasu saruk yakhe Gaikhangam na makha tana miyam na party amatada absolute majority pidana fracture mandate pirakpasida Congress na masing khwaidagi yamna fangki adubu government same na ba choikhom khomlurabadi chahi 15 thangna na tangta balenga ki mahau pikibagi mingchat adu kairakpayai khanbadagi mapangal leba opposition oina leinana ba firep lokhibani party mayam punsil laga lengakpa asina kanana kari tawrakani khanbada lengakpa nungaigada banate government asina cabinet mifam ching da phangani haina anoba saduna firep lauriba asi risang kaisingi matam da tawram labani sel tingmanduna tokhibani anti corruption cell su RK Joy Chandra gi matam da hogdok lambani senja thumda thingbadi isha gi firep ta legada bani institution na lepkada banatte haiki kam phajana leba ki damakta saswan tawbiu lenga tawbiu modu damakta Congress party ki with wishes okay pizari modu damakta akoi sojok pibia man khai pizagani ising kangoi daba pat ko mapukri ko sat lei ohani
ओइसो ओइगनी न खल्ली गमला के लैदी कुइदबनी इसिंग दस पेरे न इसिंग साइब तोकलबदी गमला द पाइबे मरा द लेबाक ताथदबनिना आइना थाजे मदुदी हंदक के लैसे हंदक के लोटस से मसी गमला द थाबा लोटस ओइबिदना पात के महौसा हौबा लोटस अदा मधु ओइसनु हादना आई असिम थमजरी Assembly the pass taukiba yelomi kannanaba bill ahungi mayokta khongjang changsinkiba Churachandpur gi JSC ga Manipur government tangkaki oina wari sanaragani haukiba irai numitta ahanba tangkaki oina JSC gi maikaidagi demand sing yawa cherol ama government ta lankhatkrabani ahanba tangkaki wari sanaba adu nakal animaki oina positive oi haina phongdokhibani ningsing bayai Churachandpur da changsinkiba khongjang adu da laikhidraba mioi mapan gi manungda hojik mioi nipan aroiba mathom mangam pangthoktana leiribani cherak sida Manipur gi governor Dr Nazma Habdulana Churachandpur gi thokdokta laikhidraba singi aroiba mathom mangam pangthokna ba wathok asi democratic oiba mong da wari sanaduna loishinna ba Churachandpur gi JSC da appeal tawri Manipur da anoba government ama laktuna JSC ga wari sanaduna wathok asi loishinna ba honarakpa apen ba poi Democracy chatpa leibak amada wathok kudimak loishin bagi pambaidi wari sanaba khaktani haiki All Manipur Dalit Development Association na Deputy Chief Minister Yumnam Joy Kumar Okpagi Thauram ama Langol Ningthau Community Hall da pangthokre Thauram adu da Ningthau Laisemba Sana Jauba Association ki President TM Rajen Ayangba amasung National Secretary Yumnam Mahendra Kumar su saruk yaki Thauramga mari lainana Laisemba Sana Jaubana Kangla Wael Luk Koba calendar amasu formki Deputy Chief Minister Joy Kumar na miyam gi mihut ama oina mahapu thagalakliba asi uripok kendra khaktagi natte Manipur miyam gini mamang da pankiba government na makoina tongning bata tawrambagi chatnabi adu handaki chungsinaba government asidadi madugi mami amata tahalloi chawkat thaurangi thadarakpa senfam khudimak aigi migi naidana pumna mak chakthung phangangani haiki Langol aisi disa forest me aduga simasu akoi environment su akoi khandabi ade nomagi umang loina takhoga yungsum tasalak targasu madura koi leiba koi human habitation adu leiba kono se solve kar kono leiba adu ifem porkani aduna balance ma thamada ka oi Women's Committee Okram to take Wangkai Longman bi kitna panungda Works Minister TH Biswajit Okpagi Thauram ama Okram to take makada pangthokre Thauram maduda local club amadi mera pai bigi luchingbi singna saruk yaki TH Biswajit ta khudol tambaga loinana chawkat thauranga mari leinana memorandum amasu pisinki Sarkar paidring aida BJP gi luchingba singna top priority thamduna thabak pangthokani haina wasakhiba wafam ngakadabani haina wathok oiduna leiraba English singani subna tara humdogi police constable recruitment JSC na kaisampat leimajam lekai da leiba community hall da wakat mifam tatakre wakat mifam aduda chingi district amadi Manipur gi Kachin Koya dagi lakwa candidate amadi guardian kya saruk yaki KH Biswajit kauba candidate amana phongdoraki bada chahi mari hena awaba khangduna laklaba police constable lobagi wathok asi athuba matamda loishingadabani government paidring egi mamangda matam madugi BJP gi MLA anina JSC gi khongjangda saruk yaduna makhoi masa fahan bayawna khongjang changsinkhibani karigumba makoina government pailaklabadi wathok asi loishingani haina JSC amadi miyam da thajaba pikhibani wafam asi tha asigi tang 13 phawbagi manungda lekhai taba wafam ama phongdoktrabadi makhal makha kyage khongjang changsingani haiki bakoi government na lagadi akoi gi thaba si soidana declare tawgani masigi isuwasina ahanba mogi priority oigani haina thambirami akoi gi thajabadu on chu luxury aduna laiba akoi gi tarik 13 si phawbada akoi gi isuwasi akoi gi ayibse natraga akoi gi press media sinda sabsaba thajaba ma TV drabadi akoi tunga education ya satragani haina press media gi Tungda wakat mifam aduda saruk yariba miyoi singna governor tamna khongchat amaga loinana memorandum pisin balakpada police na governor gate phawba purak laga mamai leiduna halanki makhoi singi maraktagi miyoi kharana khangat laga governor unanaba sinki
Totigi sing da amot pa phattaba yawbagi wakat leiba maramna Moirangkhom water supply scheme dagi imo filling station gi mamang thangba saruk phawba leiriba ising gi consumer sing na thuba matamda ising loksiliba pipe sing polythene pipe ki mohutta GE pipe oina sindok piu consumer sing na darkar leba pipe sing lobiduna ngasi dagi Horiba Semjin Sajin Basida Mateng Pangbina ba Educative Engineer Water Supply Project Construction Division na Khangali. Paugi Marakatna Atimba Bre Matang Lojari. Unified Academy admission open. Class 11 and 12 foundation course. Subjects Physics, Chemistry, Biology and Mathematics. Last date of form issue and admission on 15th April 2017. Class commencing from 17th April 2017. For details, please contact Office of the Unified Academy, a premier coaching institute for medical and engineering entrance exams, Kwakaital Bazaar, Airport Road. Hakchangi labor soratpadagi puchu singattaba hakchang choktarba tumba chaba yarattaba khong hama nungarattaba singidabata amatta ngaraba upaidi jolip syrup amasu jolip capsule bu changni sinabiyo. Classic Hospitality Training Institute na offer tawzari free 3 months course, 1 month theory and 2 months internship at Classic Group of Hotels for minorities and OBC candidates only. Course sing the level 1 certificate in front office operations, level 1 certificate in food and beverage service operations, level 1 certificate in housekeeping operations. Lagliba April 30 class hauzagani akak number sit masing ni khudong jab asilo bihau akopa marol gidamal Classic Hospitality Training Institute Babina Diagnostics Building 3rd floor Rims Rota. Contact to view. Combined tutorials for CBSE admission open. Class 9, 10, 11 and 12 CBSE 6-month regular foundation course. Class starting from 6 April. Class 11 CBSE 3 months foundation course. Class starting from 10 April. Vacation course for Navodaya, Sainik and outsiders. Class 9, 10, 12. For details, contact Combined Tutorial Office, Sagorban, Moirang Larak Machin, Bus Parking Imphal. Irudio Coaching Institute. Admission open for 5 months CBSE Foundation course for classes 9, 10 and 12. Date of commencement 6 April 2017. Timing 4:45 to 7:30 p.m. For details, please contact Office of the Irudio Coaching Institute, Kesampat Sochom Lekai behind Bergyo Hotel. Contact number 8131025634. Bread from Nikla Bakery. Oza Pain Relief Ointment. Khwang naba, kok chikpa, tang chikpa, phu naba na singbada sinaba yarba, lipsak klopna puthok saba Oza. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Break ki matung da taram lokcheri hauji makhataba pauda ban blockade na lam amagi sel thumda amangba pibada natana laina makhal kya supokali haina Rims ki psychiatric department ki professor Dr. R.K. Lenin na phongdokre Manipur Press Club ta pangtokpa paumi gi mifam amada Dr. Lenin na makhatana ban blockade na chronic stress, depression, anxiety na chingba laina kya thokhali ban toishil lakpana angang sing amuk hanna school kaning daba faholi office kaba mayam punsilaga mayai kaba chinjak chaba thakpa jwar sanaba hengat hali ban toishil lakpana crime amasung violence na punsirol amani haina khanbagi changsu wagna lei government authority dagi violence tawraga dabi tanbadagi hendoktuna yum dasu violence tawraga apamba tanba horakpa yaunare ban blockade na pandam phangba natraga phangdaba yai adubu pandam tanbagi pambai ama oina blockade sijanabadi lali haiki paugi mifam aduda social researcher sarto tondana komsu sarukyaki leiriba akoi angang ahan laik lai su haiba hitaba nongmagi suru chajadaba punamaga sida chap manana akoi gi ban blockade sina pungning wakal da chaung saitheng pi masida akoi mafam matam sana masi laying thopa darkar oi adu faidagi na phabadi masi pungni wakal da thogal lagi ba
ban blockade toiba amadi kuiba se masi khaitang atopa min sama season dana masina taw min sinaragadi puning wakal paganan bada puning wakal masapana leibada pateng oigani haibasi Giving and Forgiving haiba thimda Sri Satya Sai Seva Organization Manipur amadi RIMS Blood Bank ani khutsamnaduna nongmagi oiba state level blood donation camp ama RIMS Blood Bank da pangthokre ngasi lemna EP bagi thoram aduda Manipur gi tongan ba district gi lakpa miyoi kayana lemna EP ki State Service Coordinator K. Joy Singhana Fongdorakpada Organization asina lairaba miyoi singda layengnaba igi mateng kharada oirabasu pangnaba pandamda thoram asi pangthokpani haina fongdoki Handaki isingi chawna sogalaba mafam singda Chief Medical Officer Imphal West na sinduna lemna layangbagi thoram pangthokpagi saruk ama oina ngasi kaisamthong kendragi manungda leiba kaisampat lemajam lekai gi community hall da lemna layangbagi thoram ama pangthokre thoram aduda lamdam adongi akoibada leiba miyoi singda lemna layangbagi mathakta hidak langthaksu lemna yenthokki leiba ke atai mafamda pangthoknabagum Group Center CRPF Langjing na sungasi Divela de Thoram Langjing da pangthokre Thoram aduda Manipur Nagaland sector gi IGP Bikram Sehgal Group Center asigi DID Dr Subhas Dale amasung CRPF ki makok thongba officer singsu saruk yaki English amaga chamapan humbu mangagi April 8 da Pakistan Army na landarakpada CRPF ki Ranax ta leiba Sardar Post ta mathona leina marai baki damak yeknaba singa mayok naduna thawai katkiba thona lingjel adubu ningsing duna laikidraba singi mafamda numit asi vala de haina chei khuding pangthokpani IGP Sehgal na mama leibaki damak siba ki dana yeknaba singa mayok nakiba makoigi thona lingjel adu akoi khudik makna thamoida chengadabani masing yamlaba Pakistan gi lanmi sing adu CRPF ki Sardar Post amasung TK Post ki company ani khakna mayok nakibani Thoramga mari lainana Gallantry Medal, Special Duty Medal amasung Antarik Suraksha Medal su yenthokki. Umang kokthokna malemda mahusagi khal kairakpa asidagi kanba ngamnabagi pandamda Eco Park Managing Committee amadi Forest Department na punna sinduna Sunday Eco Club nauna hogdopagi tharam Kakchingi DCTH Kiran Kumar na Eco Park ta hogdopagi tharam aduda Forest Department ge official sing na u chara sing karam na thagani amadi thariba pambi sing adu karam na hingnaba hotnagani haibagi matangda meheroi singda takpi tambiki DCTH Kiran Kumar na miyoiba amana Poklabadi yamdrabada u ama thaduna madu hinghanduna mahusagi fibam phaganhanbagi nungaiba adu masada faujaba fangani haiki ngasigi thoram aduda Adamgi President Professor N Rajmohan DFO Thobal RK Amarjit European Manipur Association gi mihud Dr Biswajit su sarugyaki Nongma kangana nupi angang da chathaba crime sing thingnaba amadi mayai kaba chinjak maru fangna muthatnaba ngarang Manipur gi tampaki mafam singda maira gi khongchat pak satna chatkre Fumlaw apunba maira pai bilup Kiangai apunba maira pai bilup Chingleima apunba maira pai bilup Fayeng apunba maira pai bilup singna maira gi khongchat chatki Planning Department ta hana thabak torum laba miyoi amadi hojik thabak toriba employee singi oiba get together ama ngasi sanjen thongda leiba department asigi office ta pangthokre get together du da thabak tagi potharaba hal oiraba miyoi kya su saruk yaki department ki maikei dagi makoi bu ikai khumnaba utki Tharom aduga mari lainana Director Dr TH Muhindro na mamangda department asigi taupuramba singda paikhalamba thabak sing makha chathagani haibaga loinana ahal oiraba pensioner sing punsi nungsangnaba thauniki Itarba isilina uching ana ek yaudana yamen nungaina kuching changna ibu haidisima planning department employee association di tarafagi kadari Sugnu Kendra gi MLA Local Area Development Fund gi nung thanaba kaithoki ba senfam kaithokraga hojik phawba ayamba lambi nung thadana loishin kre haina Defense for Purity Front ki President Amom Joina Fongdokli Sugnu Kendra gi manung chanba wangu tera mayai lekai gi nung thadriba mafam sing front asigi miyut sing na koina yengsilorba matungda wafam asi Fongdokhi bani Local MLA gi makha da sem ki ba wangu Development Committee na leirak thongal khudingmak nung thagani haina survey tawkhraga rajniti gi khudong chaba Congress ki firal yung kiba lerak amadi thongal khaktada
nung asi thakibani BJP gi flag yungkiba leirak thongal nung thabidre government atuba matamda yengsin biduna nung thadriba mafam sing loishin biu haiki wangu da leiriba development committee haina MLA gi makha da leiriba committee asina asan mirai naidana koi lamdam masida development tawi hailbasi karma makhal da tawriba development no masi akoina thengnajaba kanda fam khuding maki leiriba haibadi MLA area local development falasi kendra sida leiriba mifung khuding maki share yawbra haibase akoi wakhanda khanjai aduga mokoina tawriba thabok sidi Congress ki mioi khatamak thabuk tawrakanda BJP ki mioi khatamak thabuk tawdab haibasi asan mera nai de haibadu laibak miyam na masida bichar tawbigani hane su khanjari Kun taruk shuba sector gi tarani pan suba Assam Rifles na sinduna nupa macha amasung nupi macha singi chahi tara mapan makhage Chandel district represent taunanaba football team ani open trial tawduna khangat khre punna nupa macha chani ga kun manga amasung nupi macha kun manga lakpagi manungda nupa macha kuntra amasung nupi macha kunithoi khangat khibani me thada IGAR South na sinduna Imphal da pangthokadaba state level football tournament team ani saruk yagani District Veterinary Office Imphal Isna Sinduna Haingang Kendragi Luwang Sangbung Matai Luwang Sangbam Lampak Nilkuthi Haingang Kangjaybung Amadi Kaikonda Sa Sansing Hidak Kapthokre Hepatitis B Amadi C gi matangda nomagi over awareness kaloinana lemna langbagi test ama Thaubal Ningombamda leiba Community Hall da pangthokre Thaubal Assembly Youth Congress Committee na Manipur Network of Positive People Alimlai asi SR project ka khusam naduna pangthokiba thoram aduda mioi chamaga yankhai rom test tauki ngasi gi test asida ahan bagi oina detect tawraba mioi sing makhata na chathagadaba testing su mating pangani hairi Manipur da ngasi Mahavir Jayanti gi mapok kumon harau tayamaga loina na pangthokli Jain Samas na sinduna lising ani chatrukatara turuk suba Mahavir Jayanti gi thoram Sri Digambar Jain Mandir Pauna Bazar da pangthoki Tharungi saruk ama oina Fairambal Kaikil gi akoibada khongchat amasu chatki All Manipur Police Constable Male Civil Viva Bosi completed candidate 2016 fresh batch ki Bisnupur gi oiba mifam ama pangthoktuna Bisnupur District Committee semkre Tingbaizam Devendra bu President amadi Akbar bu General Secretary oina khankre Hauzi aroibada maroiba pau amukahanna Imphal Jiri Lambi Sembagi Thabak State na paigadra natraga karamba agency da sinagadage haibadu April 10 faubagi manungda khanglagani haina Works Minister Chase Biswajit na phongdokre Mamangi government na nurse yauna medical department gi thabak launaba honaramba sing niyom kaiba yauram labadi kakthatkani haina Health Minister L Jentakumar na phongdokre Hojik Lady Bachungsin Abagap and Asi Queen at Chatloi, Kari Tokani Kanbada Langak Basing a Hingtumba Yaram Loi Haina Hanagi Deputy Chief Minister Kai Kangamna Pundokre. Hojik na Ming Tabiba Simbo, Mukana Project.